ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ ꯁꯤꯑꯦꯝ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅ ꯇꯥꯞ ꯄꯥꯏꯔꯒ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠ 2023 ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯏꯝꯐꯥꯜꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯤꯇꯝꯗ ꯃꯤꯌꯥꯝꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯤꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯃꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯂꯨꯔꯕ ꯇꯨꯡꯗ ꯖꯤ.ꯄꯤ. ꯀꯣꯂꯦꯖꯀꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ꯫ ꯃꯇꯝ ꯁꯥꯡꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯏ, ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯏꯔꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯗꯨꯅ ꯃꯇꯝ ꯆꯪꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯇꯪ ꯇꯥꯕ ꯑꯆꯦꯠꯄ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯉꯁꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯅꯕ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛ ꯌꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯋꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯝꯖꯥ 1917ꯗꯒꯤ 1913 ꯐꯥꯎꯕ ꯆꯍꯤ 8 ꯈꯨꯟ ꯇꯥꯛꯄꯒꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯧꯅꯥ ꯈꯛꯇꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯃꯤ ꯇꯥꯗꯕ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯊꯣꯔꯛꯄ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯥꯌꯣꯛ ꯌꯥꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯄꯨꯊꯣꯛꯂꯕ ꯌꯥꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯕꯤꯜ ꯑꯁꯤ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯄꯨꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯑꯗꯨ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ (JPC)ꯗ ꯔꯤꯐꯔ ꯇꯧꯔꯒꯅꯤ꯫ ꯕꯤꯜ ꯑꯁꯤ ꯆꯠꯂꯤꯕ ꯁꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯂꯕ ꯌꯥꯏ꯫ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯕꯤꯜ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯁꯤꯡꯒ ꯈꯟꯅꯔꯕ ꯌꯥꯏ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗꯅꯁꯨ ꯂꯨꯆꯤꯡꯕ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡꯒꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯄꯨꯟꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯐꯝꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨ ꯂꯩꯉꯥꯛꯇ ꯂꯥꯟꯈꯠꯂꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡꯒꯤ ꯃꯤꯈꯜ ꯑꯁꯤ ꯃꯇꯝ ꯑꯃꯠꯇꯗ ꯄꯥꯡꯊꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡꯗ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗꯅꯁꯨ ꯂꯨꯆꯤꯡꯕ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯩꯉꯥꯛꯇ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯥꯡꯈꯠꯈ꯭ꯔꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯔꯤꯀꯃꯦꯟꯗꯦꯁꯟ 13 ꯄꯤꯁꯤꯟꯈꯤ꯫ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯈꯜ ꯇꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯂꯣꯟꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯇꯝ ꯑꯃꯗ ꯃꯤꯈꯜ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄꯅ ꯃꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯁꯤꯡ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯊꯪꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯑꯗꯨ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯄꯣꯏꯟꯠ ꯇꯧꯕꯒꯤ ꯇꯥꯔꯤꯛ ꯑꯗꯨ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯅꯧꯅ ꯁꯦꯝꯒꯗꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡ
अदुगी मथक्ता जेनरल इलेक्शन गा मतम मानना अतेनबा मतमगी ओइगनी होलकदोरिबसिंग असि येंगसिननबा अमसुंग माइपाकना थबक ओइना पाइखतनबगी दमक इम्प्लीमेंटेशन ग्रुप अमा सेमनबा वाफम कमिटीना रिकमेंड तौकी पंचायत अमसुंग म्युनिसिपालिटी की मिखल असि मतम अमतदा पांगथोनबगी दमक कॉन्स्टिट्यूशन की आर्टिकल 324A असि इंट्रोड्यूस तौनबा अमसुंग आर्टिकल 325 असि सेमदोक्तुना मिखलसिंग असिगिदमक अपुनबा वोटर रोल अमसुंग फोटो आईडी सेमनबा पाउताक पिखि मखा तारप पाउदा बोरोबेक्रादा बोम अमा पोखाइख्रे जिरीबाम डिस्ट्रिक्ट की बोरोबेक्रा सब डिवीजन के मनुंग चन्न लैबा मधुरपुर अमदी लामथाई खुनौ खुल अनि की एरिया दा ngarang नुमिदांग पुन मापल रोम ताबा अदुवाइदा बोम अमा पोखाइख्रे हाइरी पनबा याई बोम पोखाइरिबा मफम असि बोरोबेक्रा पुलिस स्टेशन दगी सुपनतगी किलोमीटर अनि मखाई रोम तमक लापना लैबा मफम अमदनी बोम पोखाइबा अदुदा असोक अपन अमदी मिसी मिना यावबगी पाव लैते हाइरिबा बोम अदु कनाना करिगी दमकता मफम अदुदा पोखाइ हलमलिबनो हाइबदी हौजिक फावबगी ओइना खंगबा ngamdri हाइरी मखा तारकपा अतोपा पाव अमदा थोक्सोम सुजाता दिल्लीदा हाउस अरेस्ट तौदुना थमलुरे इमागी मैरागी कन्वेनर थोक्सोम सुजाता दिल्लीदा नुपी लालगी थौरम अमा यावबा चटपदा दिल्ली पुलिस ना महाकना लैरिबा युम अदुदगी मपानदा थोखंदना हाउस अरेस्ट तौदुना थमलुरे हाइरी हिरम असिगी मतंगदा दिल्ली मैतै कोऑर्डिनेटिंग कमिटी DMCC ना यानिंगदबा फोंदोरकली DMCC की मीडिया कोऑर्डिनेटर नावरेम लिली सनाना थादोरपा चिरोल अमना हाई कमिटी असिना सिंदुना जॉइंट जंतर मंतरदा पांगथोकपा नुपी लाल निसिंग थौरम अमा सरुक यानबगीदमक थौजोम सुजाता दिल्लीदा लाखिबनी अदुबो महाकना दिल्लीदा मफी थोंगदना खोंजंग चंगसिनगनी हाइबा पाव फंगी हाइदुना दिल्ली पुलिस ना महाकपु कादगी थोखंदना थमखिबनी थौरम असिदी मतम अमदा ब्रिटिश लैंगा की मायोक्ता मणिपुरी नुपी सिंगना हौखिबा इहौ अदुबु निंगसिंगदुना पांगथोकपा थौरमनी असिगुंबा अचंबा थौरम असिदा सोशल एक्टिविस्ट अमबु नमसिंदुना थंबा हाइबसी यामना लाइबक थीबनी नुपी लानगी नुमित असिंगमक्तदा मणिपुर की नुपी अमबु थौरम यावबा फंगंदबा हाइबसिमक पुवारी ओइरगा लैहौरगनी मणिपुर असि हौखिबा था 19 असिदा अवा मायोकनादुना लैरिबनी मसिदा इंडिया गवर्नमेंटना कुमै येंगबगुमना येंगदुना लैथोकली चैरक असिदा कमल बाबू कौबा मियोय अमसु आर्मी कैम्पदा चंकिबदगी हौजिक फावबा थीबा खंगदना लैरिबनी थौंगसिंग असिगी मरी लैनना DMCC की माइकेदगी प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर अमित शाहदा मेमोरेंडम पिसनखी मेमोरेंडम अदुदा इंडिया गवर्नमेंटना मणिपुर मियाम ngakphum थुई कुकी खुलाई पाइब सिंग चटनरिबा सु हंदोकदबनी मणिपुर की ngमखै अमदी अपुनबगी सक्तम ngakतुना थमगदबनी अपस्पा लौथोकदबनी कुकी लालौबा खुदिमा अनलॉफुल ओइना लौथोकदबनी एक्शन लौखकदबनी अमसुंग डिवाइड एंड रूल की पॉलिसी लेप्तुना मणिपुरदा तंगदु लैताबा हंजन हनगदबनी हाइबना सिंगमसिंग असिनी मखा तारकपा पाउदा MLA सिंगना अपुनबगी वारेप लौदुना सेंटरदा प्रेशर पीबा ngamdabasi यामना लाइबक थीबनी YK धिरेन ngasi ayuk pung 13 taba matamda Imphal East ki manung channa leiba Takhel Mahadev Kolda miyam gi oiba mifam ama UCM gi president YK Dhiren Takhel Mahadev Kol Maira Paibi gi president Wangkhem Inau Tombi anina thoromapu sing oiduna UCM Takhel unit hangdokre ngasi gi mifam asida United Committee Manipur bu hena mapangal kalhanduna Manipur gi apunmagi sakdamda singnarakliba sing asibu थेंगनानबा मियामगी थौदांग हेना लौबा ngamnaba amadi lamdang asumgi miyamgi setmilon chakhwat thorang thabak tawbagi hainabi hena phagatnaba kupna khana nainaki hairi thorongga mari leinana UCM gi president YK Dhirena phongdokhibada hauzik ओरिबा मणिपुर की फिबम असि मणिपुर की लेजिस्लेचर ओरिबा सिंगी अपुनबगी वारेप अमा लौबा ngamdaba amadi सेंट्रल गवर्नमेंट दा प्रेशर पीबा ngamdabasi यामना लाइबक थीबनी लैंगाकता मियामगी अपाम्बा अदु हाइबनी अदुबो लैंगाकना मियामगी इहुल खंगना थबक तौबा मियामबु ngak chenba tabani ngasi अखोइना लोइनम ब्रिटिश की मायोकता इंडिया लैंगाकना लोनजा लोनथुप कया तौदुना थेंखांग कयादा मणिपुर थुगाइनबा होनरिबा अदु कैदोंगैदसु माइ पाकलोय मणिपुरबु इंडियाना मुथतलगनी हाइना फोंगना मालेम मियामदा लाउथोकपिरो अदुगी मतमदा
matam amagi British lengaki mayokta thongna phana lanthengna sem sare haiki mangna makata na hai lanpham amata mai pakpa natraka mai thiba haibaduna wafam amani adubu maman lebaki damak thongna phana songthoraktuna lanthengna kiba adubuni tungi mirolna saithana haugadaba wafamdi hainasu phongdokhi makatarapa atopa paw amada editorial column dagi machangoiba paw ama lokachari lengakna haujik phawba kuki terrorist sing takthokpa ngamdriba karigino Manipur ki Chief Minister N Biren maribak ningba maribak kitamakta thawai kathokani Manipur ki apunbagi saktam kaibe yaroi jingtam amatani haiduna lepliba lusingba amani adubu maribak ningba N Biren Manipur ki Chief Minister oiringai matam asida Kanglup ki irang thokhanduna Manipur asi mihat pungi thakta leiraklaba loinana yum kai kaya mai thadoktuna leifom chapum khangraba mioi lising hompu hena relief camp da leiduna awaba phibam asida leiriba asi khangna Kanglup ki irang asi losinaba CM Birena lusingba lengak asina honaba ngamdriba karigino haibasi Manipur miyamgi amata ngairaba wang oire yamna ngaklibadi Manipur thugainaba mioi masak khangna hauzik phawba maribak ningba CM Birena Manipur thugainaba honariba mioi singi masig matakta karigumba thabak amata pangthokpa ngamdana leiriba asini masigi mayek senglaba khudam haibabu CM masamakna terrorist ni haina lakthokraba kuki militant singi leifam khangna ngasi phawba makhoi takthokpa ngamdana leiriba asini Manipur lengaki oinasu MR battalion tara IRB battalion mapan masing yamlaba Manipur police amadi BDF personnel lising amaga yangkai leiri hariba state forcing asi khakta sijinarabasu kuki terrorist sing asi irai laina takthokpa ngamgani ngamdriba asi sijinananaba khulai matik chana leina sijinaba ngamdana lei haibadu takpani lengaki asonba asi maram oiraga kuki militant singna nongoi kapsinduna micham kaya haningba matamda hatpagi thabak chatharakpani masida natana yum kai kaya mai thadoktuna manghankibani asiguma changa gi tamthiraba lichat chajat asina maram oiduna Manipur asi leitadaba lamdam ama haibadu ohenbani haibasi khangna Manipur lengangna khut tumbungna duna yamna pangdabagum leiriba asi chumde Kanglup ki irang asi laksin bani haiduna Central Force lising humpurom Bharat lengakna Manipur da thajil lakre haujiksu makatana thajil lakli adubu masing yamlaba Central Force asina kuki terrorist sing takthokpa ngamde madunadi Central Force sing leibagi karisu kanadre haiba takpani makoina Kanglup ki irang thogaliba mioi sing khangna laksin nabagi thabak tawdre loinana Manipur lengakna su Central Force singi mafamda mathong masak khangna pangthoknaba haijaba ngamdaba haibadu oire masigi awaba chaitheng aduna lanjadraba chingtam Manipur gi miyamda fangle maduna Manipur lengak asi mamingtagi oina leiba haibadu oiri maribak ningba Chief Minister N Biren gi mitmang maktada praja miyam matang kuki terrorist singna nongmena kaptuna halakkiba yamna thamoi sokpa thodok ama oina handak jiriba hamda tha nipal khakta ngairiba angang yauna angang ahum punna mioi taruk tamthiba mihata hatkiba adu kuki terrorist singna chathabani haiba khanglabasu karisu tawba ngamdana leiki haiba yai mamingtagi oina Chief Minister oina leibaga chap manare haina Manipur miyamna hainari center dagi thajilakliba Central Forcing asi kari karamba maramda sijinaribano Manipur da atopa lebak singna landarakpasu natte maduna asuk yamlaba security forcing asi kari maringmi damakta Manipur da thajilakliba haibasigi maram Manipur lengakna haibadi lengak asigi lusingba Chief Minister na lebak miyamda mayek singna khanghanpham thoi maram aduna Manipur da Kanglup ki irang thogaliba kuki militant sing asigi leimaidagi athuba matamda takthokduna lamdam asi santi puraknaba singtam miyam pumba amata oina mahousagum nungsi chanana laiminanaba thabak ama Chief Minister na lusingduna paikhalu mamingtagi oina Manipur lengak ngakpagi mingda leibadi Manipur miyamna supam pamdre haibasi khangpham thoi Makatarakpa atopa mapal gi pau amada Sweden da chatarakpa Kylian Mbappe gi rape inquiry kudam matik chana phangdabadagi loisinkre Swedish media na charge torokpadagi Real Madrid ki forward Kylian Mbappe gi matakta chatarakpa rape amasung sexual assault case ka mari leinana matik chaba kudam changdam phangdabadagi loisile haina Swedish prosecutor na sagol chen numita phongdokre malem gi football da maming leiraba chanaroi ama oiriba masagi chahi 15 suraba France star Kylian Mbappe Nation League match ki France Sparta
ꯌꯥꯎꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯋꯤꯗꯦꯟꯒꯤ ꯀꯣꯅꯨꯡ ꯁ꯭ꯇꯣꯛꯍꯣꯜꯗ ꯑꯣꯛꯇꯣꯕꯔ 7ꯗꯒꯤ 13 ꯐꯥꯎꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯈꯤ꯫ ꯁ꯭ꯋꯤꯗꯦꯟꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯊꯣꯔꯤꯇꯤꯅ ꯑꯣꯛꯇꯣꯕꯔ 15ꯗ ꯂꯥꯎꯊꯣꯛꯈꯤꯕꯗ ꯁ꯭ꯇꯣꯛꯍꯣꯜꯝꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯑꯣꯛꯇꯣꯕꯔ 10ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ, ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯃꯃꯤꯡ ꯃꯊꯥ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈꯤꯗꯦ꯫ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯜꯇꯣꯜꯕ꯭ꯂꯥꯗꯦꯠ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯕ꯭ꯔꯣꯗꯀꯥꯁꯇꯔ (SVT) ꯌꯥꯎꯅ ꯁ꯭ꯋꯤꯗꯤꯁ ꯃꯤꯗꯤꯌꯥ ꯑꯥꯎꯠꯂꯦꯠ ꯈꯔꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨ ꯀꯤꯂꯤꯌꯟ ꯑꯝꯕꯥꯄꯦꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯗꯣꯛꯈꯤ꯫ ꯑꯩꯍꯥꯛꯅ ꯊꯤꯖꯤꯟꯕꯗꯗꯤ ꯃꯁꯤꯗ ꯐꯪꯂꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕꯅ ꯀꯦꯁ ꯃꯈꯥ ꯆꯠꯊꯕ ꯌꯥꯗ꯭ꯔꯦ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯃꯦꯔꯤꯅꯥ ꯁ꯭ꯔꯤꯀꯣꯚꯥꯅ ꯑꯝꯕꯥꯄꯦꯒꯤ ꯃꯤꯡꯗꯤ ꯄꯟꯗꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯔꯤꯀꯣꯚꯥꯅ ꯍꯥꯏ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯒꯤ ꯈꯨꯗꯝ ꯐꯪꯗꯦ꯫ ꯀꯤꯂꯤꯌꯟ ꯑꯝꯕꯥꯄꯦꯅ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯝꯕꯥꯄꯦꯅ ꯐ꯭ꯔꯦꯟꯆ ꯇꯦꯂꯤꯚꯤꯖꯟ ꯁꯣ ꯀ꯭ꯂꯤꯛꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯗꯦ ꯍꯥꯏꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯁꯣꯃꯣꯟ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯈꯤ꯫ ꯁ꯭ꯋꯤꯗꯤꯁ ꯄꯥꯎꯆꯦ ꯑꯐꯇꯣꯅꯕ꯭ꯂꯥꯗꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯝꯕꯥꯄꯦꯅ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯔꯨꯞꯁꯤꯡꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯤꯛꯇꯤꯝ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯛꯇꯣꯕꯔ 12ꯗ ꯀꯝꯄ꯭ꯂꯦꯟꯠ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯅꯨꯄꯤꯒꯤ ꯑꯟꯗꯔꯋꯦꯌꯔ, ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ, ꯄꯥꯌꯔ ꯑꯃ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯇꯣꯞ ꯌꯥꯎꯅ ꯐꯤꯔꯣꯜ ꯈꯔ ꯈꯨꯗꯝ ꯆꯥꯡꯗꯝꯒꯤꯗꯃꯛ ꯁꯤꯖ ꯇꯧꯈꯤ ꯍꯥꯏꯔꯤ꯫